Good morning. Ngasigi akogi video haipatang yengminarase ko card message aduga timing se pung kya dai kya po phage haibado ado ahambada sidagi dum yengase card se este ohum katang lokthok jarai ko nuti gi tawbod maina haiti 1 2 and 3 ko sidagi dum hai tare ko aina khwai dagi pamjaba number do khanbiro ko haidi ama ani ahum sidai 1 2 3 sidagi ko sidagi kari guidance la ko do hai ngasigi wena kari guidance la ke habado do yengminarase ahambagi ko sina ani shubagi ahum subagi ko ahambagi se it's up to you wana ha ko it's up to you haragadi nawanda loi leire tauge or tauroi habado hai tare ko somda loina leire haidi aina sigi thabak se natraga haidi sigi aina tawningi ba potu gi matung ina ko ngasigi sum khallaga tawjabanina ado somna tawge haragadi dum tawbiro ko it's up to you na haramnina ko songja pambane haidi sida sign di hai tare ko haidi positive signal di pi ko aduga ani shubagi sina ko haidi meditation hai tare ko ngatang phamaga met ko ishalaga hai tare ko aduda tholakpa wakhan do hai tare ko adugi matung ina decide to bio haidi meditation will bring answers and hai bane mesida hai se ko ani shubagi sina ahum subagi sina the situation will improve and hai ko situations hajik lady situation se haidi phagalakani haibagi kaino ama piri ko sida haidi hojik lady bes minus laigada banate the situation will improve ko aduga timing of hosina ayu ki pung mariga minute 38 pandagi na ko pung 9 phawm lere adagi mapan ga minute nifu daina 38 ga minute 19 phawm lere adagi ani ga minute nifu mathoi dagi na nungdawaram gi pung 3 ka minute ani phawm lere ko dei nungdangi na pung 3 ka minute 19 dagi na ahingi 38 ga minute 19 phawba ado yumjagation numit ko ngasi se yumjagation numit se khoina use togadaba color haragadi green color ko khangbadi loina loin khangbira mani ko ta sum remind wina hai tar kong e ngasi se green selagadi hadi akoi gi kano ma important oi bela yena khala exam ni khangde interview ni khangde ko thabak aruba ni khangde do hadi color se hadi days ki accordingly color gumba su use to bio ko khara ado se lere ngasi gi video se ma'am thank you